Welcome to the talk show KHANGMINNASI presented by Mirang-Mahum. Akoina ngasi unajaba lakchariba si Manipuri yamna naha wiribi very young talented Manipuri folk singer MANGKA MAYANGLAMBAM ni aina ngasi lepchariba si MANGKA MAYANGLAMBAM gi leifamdani aduna sangasi duga mayam khangminarasi. Ahanbada akoi gi Mirang-Mahum team na KHANGMINNASI haiba talk show sida MANGKA bu haijurubuda yapi tamakta MANGKA bu ahanbada Mirang-Mahum team na thagachaba phongdoksiri. Thank you. Aduga MANGKA akoina haidi MANGKA ji unabal laksaba kanda ko angang satra mayam haidi takpi tambile mi sisina kamai taw Zakoi lakpi ni mete Sunday su tare ai nate lahui gi hai tare lahui ai su lahui gi artist samoina Sunday kudingi PP class na matawe ba play pana class na free class ne adu pung mapandegi 10:30 bok taw ba adu hana di Thursday ga Sunday ga tawrame adu Thursday se angang school ka oi benina Sunday da kitang ola singa taw bene adu sigi em hai tare ga di angang sing tamning ba aduga kadai da tamno khangda ba aram di school da kai da tongana khoi extra curriculum oina hapta base aduga smaina tamninge angang macha sing sidi kuidri tambala ko aina 2014 after 2014 manung na angang mase tamba mayam lae ba adu matam di ai su tammi bane na tamge na haibado aingon di ka haini oza oi bi matik cha da bai da adu aina la o thari tharo adu plain learn gi tap tause adu aina khangbu share tawge aduga akhoi myam sapminase aduga hekta formally oza amaga satra amaga hekta tawbu dumai natraga su na haibado adu hojikti chahi manga taruk sura amnina ektang formal oi ba hore adu aina open to all angang cha khitna te sida ahan chula e adai MCS pass tawgi su myam yawre adu sumaina adum Sunday khudingi class taw ai ta aduna lemak lakpe adudi MANGKA saju takpigre ko haidi free class ne haidi ko sidi dum haidi anyone hai tare ko haidi folk mu yusibu tamurage haidi khanba pamjaba mi singna ne adum at any time MANGKA dum contact toraga dum yawbo yarabra kamai tawgi sija adum Mirang-Mahum gi ktang na dum haijarage myam sigi myam su khangdaba lerage di not only folk music ko pena su adagi masa gi hidden talent lai dan angang se talent oi lai banina adi sela aga nang jagoi hairaga di nang sida tamutro gum haibiba daga na Hindustani tamning ba myam sula eba aduna sigum myam se sela aga aina adum aigi angam ba mateng pangje haitare aduga afaba lerega bu scholarship than ba all India radio artist oi bisme style artist oi bisme am yaure nga adagi CCRT ki scholarship hangba angang sani hum yaure sida tamak padagi ado loimak ya angang oi ge ahan oi ge ra daga adum chahi gi di kano like de haita na just plain learn ne haizabado moina khangbusu angang mi amna talent layer su magi do aina angang de gitam musu kesu kai diba adana sidi just sharing ne ba tawham ne tawtabu angang du interest amadi change aduga nampu hapu da thilak pangam sum yawi aduga aina hangbada tamningde haibasu yawi madudi kamaina tackle tawji je moi dum angang hai sidi angang ni moida gumane ba tot lo yai ba nana aidi mayam la ise angang jam la ke chani la ke ra moi am phawra dawni se dawni haibagi nataba just aina pamjabadi akoigi not only folk music akoigi art se appreciation tawba made hairani tana angang sing pena kaino khangdaba mayam am su thaina lerame adagi folk music hairaga di hanubigi sai ni haigumba radio da tar aga hanubi sai lai muthalo haibasu lai tabna te dawda hujikti folk se angang na khangbado si sai si tara matam akhoi su tammini hairane taningba pokpado adi rhymes kumba adagi barbie gi adagi western music kumba katang nataba akhoi gi sai tarakpada moida proud feeling ama lakjabdo adugi appreciation tawba haise koi Manipur ma chang appreciation tawba sam wale adana angang sing dagi haurak taragadi hayeng tung dasu moina haini future ni na ada adugi aim na ina angang ngakta focus tawba yamna phabo wakaloni koi MANGKA gi je ado MANGKA haidi MANGKA amuga hena khangmina dingai de ko hai tare haidi MANGKA gi isei nura pakhang do mudu mateng tang nongbirige yamna nungari na khalli mateng katang nura pakhang anido jinbu gangsi gangamda paima kisi Oh
lên kaya hau khari Atau mangka makha tara koina haidi hanagi interview me ande palamani ko ado khangam daba kyamuju masigi talk show ji khutang de khangbuju oirasano adona mangka gi ahar mada haidi mangka gi famjina kadai dagi no ko pabung imagi mingna kai kawi aduga chilino kya subuno aduga education gi matang da harap kentang na thambiwa ꯑꯩꯁꯦ ꯑꯁꯦꯡꯕ ꯑꯩꯒꯤ ꯄꯣꯛꯐꯝꯗꯤ ꯀꯩꯁꯥꯝꯊꯣꯡꯗꯒꯤꯅꯦ ꯀꯩꯁꯥꯝꯊꯣꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯋꯥ ꯁꯤꯡꯖꯃꯩ ꯂꯤꯋꯥ ꯂꯝꯕꯤ ꯀꯋꯥ ꯂꯩꯐꯥꯐꯝ ꯂꯩꯀꯥꯏ ꯃꯈꯨ ꯃꯈꯣꯡꯗ ꯍꯣꯡꯉꯦ ꯑꯩ ꯃꯃꯥ ꯑꯩ ꯄꯣꯛꯄ ꯃꯃꯥꯅ ꯔꯦꯕꯤꯀꯥ ꯀꯧꯋꯦ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯅ ꯃꯉꯥꯡꯁꯅꯥ ꯃꯌꯥꯡꯂꯝꯕꯝ ꯃꯉꯥꯡꯁꯅꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯃꯒ ꯃꯥ ꯍꯧꯖꯤꯛ BSc ꯁꯥꯏꯟꯁ ꯇꯝꯃꯤ DM ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯨꯏ ꯑꯅꯤ ꯑꯃꯒ ꯍꯧꯗꯣꯡ ꯑꯅꯤ ꯑꯃꯒ ꯑꯗꯣ ꯀꯩꯅꯣꯗꯤ ꯃꯪꯀꯥꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯁꯦꯀꯦꯟ ꯏꯌꯔ ꯃꯥꯁꯇꯔ ꯁꯣꯁꯤꯌꯣꯂꯣꯖꯤꯗ MA ꯁꯣꯁꯤꯌꯣꯂꯣꯖꯤ ꯇꯧꯋꯦ ꯀꯗꯥꯏꯗ ꯇꯧꯕꯤꯗꯨꯗꯤ ꯏꯛꯅꯧꯗ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯁꯦꯟꯇꯔꯅ MUꯗ ꯑꯣꯏꯕ ꯑꯣꯀꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯥꯕꯨꯡꯗꯤ ꯍꯥꯏꯗꯤ ꯀꯔꯤ ꯊꯕꯛ ꯏꯟꯈꯥꯡ ꯄꯄꯥꯁꯦ ꯃꯁꯥꯃꯛꯁꯨ ꯄꯦꯅꯥꯒꯤ ꯑꯥꯔꯇꯤꯁꯅꯦ ꯑꯦꯟ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤꯅꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯣꯔꯤ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯍꯧꯖꯤꯛ ꯐꯦꯀꯜꯇꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯔꯤ ꯑꯣꯀꯦ ꯑꯗꯨꯒ ꯃꯃꯥꯗꯤ ꯃꯃꯥꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯋꯦ ꯑꯗꯣ ꯃꯦꯟꯂꯤ ꯑꯩꯒꯤꯗꯤ ꯃꯃꯥꯅ ꯃꯦꯅꯦꯖꯔ ꯇꯥꯔꯦ ꯑꯩꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯀꯩꯀꯥ ꯗꯤꯖꯥꯏꯅꯔ ꯇꯧꯕꯤꯕ ꯑꯗꯣ ꯃꯃꯥꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯪꯀꯥꯁꯤꯅ ꯉꯁꯥꯏꯒꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯇꯨꯕꯨꯗꯤ ꯆꯪꯉꯦꯀꯣ ꯍꯧꯖꯤꯛ ꯐꯣꯛ ꯁꯤꯡꯒꯔꯅꯤꯀꯣ ꯌꯥꯝꯅ ꯔꯤꯅꯣꯟ ꯑꯣꯏꯕ ꯀꯣ ꯅꯣꯠ ꯑꯣꯟꯂꯤ ꯏꯟ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯋꯥꯔꯜ ꯋꯥꯏꯗꯇ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯃꯪꯀꯥꯁꯦ ꯀꯔꯝꯕ ꯆꯍꯤꯗꯒꯤꯀꯣ ꯍꯥꯏꯗꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯆꯪꯉꯛꯈꯤꯕꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤꯃ ꯇꯨꯡꯗ ꯀꯣ ꯐꯣꯛ ꯁꯤꯡꯒꯔꯁꯤꯃ ꯑꯣꯏꯔꯒꯦꯅ ꯈꯜꯂꯛꯈꯤꯕꯅꯣ ꯃꯗꯨꯝꯇꯒ ꯊꯝꯕꯤꯌꯨ ꯑꯩꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯁꯦ ꯑꯩ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯏꯁꯩ ꯁꯛꯀꯅꯤ ꯀꯥꯏ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ ꯚꯦꯔꯤ ꯑꯣꯅꯦꯁꯂꯤ ꯍꯥꯏꯔꯕꯗ ꯃꯔꯝꯗꯤ ꯍꯣꯏ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕꯗꯤ ꯍꯦꯛ ꯄꯣꯛꯄ ꯃꯔꯣꯟ ꯊꯣꯛꯄꯗꯒꯤ ꯍꯧꯅ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏ ꯑꯩꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯃ꯭ꯌꯨꯖꯤꯛꯅꯤ ꯄꯄꯥꯁꯨ ꯑꯥꯔꯇꯤꯁꯅꯤꯅ ꯍꯥꯏꯗꯤ ꯖꯒꯣꯏ ꯏꯁꯩ ꯃꯌꯥꯝ ꯇꯧꯔꯒ ꯌꯨꯝꯁꯤꯗ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯂꯥꯛꯑꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯨ ꯃꯌꯥꯝꯗꯣ ꯎꯕꯅꯤꯅ ꯄꯤꯀꯥꯟꯗꯒꯤ ꯖꯒꯣꯏ ꯏꯁꯩꯒꯤ ꯇꯦꯁꯁꯤꯗꯤ ꯑꯗꯨꯝ ꯆꯨꯔ ꯂꯥꯛꯄꯗꯣ ꯏꯁꯥꯗ ꯑꯗꯨꯒ ꯄꯥꯝꯕꯁꯨ ꯑꯣꯏꯌꯦ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯕ ꯇꯥꯗꯤꯟ ꯂꯣꯏ ꯇꯧꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯑꯗꯨꯝ ꯎꯔ ꯂꯥꯛꯑꯕꯅꯤꯅ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄ ꯃꯌꯥꯝꯁꯨ ꯎꯔꯕꯅꯤꯅ ꯑꯗꯨꯝ ꯆꯨꯈꯤꯕꯗꯣ ꯑꯗꯨꯒ ꯄꯥꯝꯁꯨ ꯌꯥꯝ ꯄꯥꯝꯖꯔꯛꯑꯦ ꯄꯤꯛꯏꯀꯥꯟꯗꯒꯤ ꯍꯧꯅ ꯑꯗꯨꯒ ꯐꯣꯛꯇꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯖꯒꯣꯏ ꯇꯝꯒꯦ ꯏꯁꯩ ꯇꯝꯒꯦ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯄꯄꯥꯗ ꯑꯗ ꯃꯣꯏꯅꯗꯤ ꯁꯨꯡꯌꯥ ꯌꯥꯕꯤꯗꯕ ꯄꯤꯛꯏꯀꯥꯟꯗ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯉꯥꯛꯇꯪꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯄꯦꯁꯟ ꯁꯦꯡꯕ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯂꯥꯁꯇꯗꯤ ꯑꯗꯒꯤ ꯑꯩꯅ ꯀ꯭ꯂꯥꯁ 4 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯇꯨꯃꯤꯟ ꯍꯨꯔꯥꯜꯂꯒ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯄ ꯇꯧꯕꯁꯦ ꯄꯄꯥꯅ ꯑꯗꯨꯝ ꯅꯣꯇꯤꯁ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯑꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯄꯦꯁꯟꯁꯇꯨ ꯌꯦꯡꯕꯖꯥꯠꯅꯦꯗ ꯑꯍꯥꯟꯕꯗ ꯌꯥꯝ ꯁꯥꯎꯔꯝꯃꯦ ꯇꯝꯒꯦ ꯌꯥꯗꯦ ꯃꯤꯅ ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯒ ꯀꯞꯄ ꯈꯣꯠꯄ ꯌꯥꯝ ꯇꯧꯋꯦ ꯇꯤꯚꯤꯒ ꯌꯦꯡꯉ ꯀꯞꯄꯦꯕ ꯌꯥꯝꯅ ꯑꯩꯁꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 5ꯗ ꯕꯨꯕꯣꯛ ꯂꯥꯡꯉꯊꯦꯜ ꯊꯣꯏꯅꯨ ꯂꯥꯏꯍꯨꯏꯒꯤꯁꯨ ꯒꯨꯔꯨ ꯑꯣꯏꯅ ꯂꯩꯕꯅꯦ ꯃꯥꯏ ꯃꯐꯝꯗ ꯄꯨꯕꯤꯔꯦ ꯑꯩꯁꯦ ꯑꯗ ꯌꯥꯝ ꯄꯤꯛꯏꯌꯦ ꯁꯝꯒꯁꯦ ꯁꯨꯃꯥꯏꯅ ꯀꯛꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯒ ꯕꯨꯕꯣꯛꯇ ꯏꯁꯩ ꯇꯝꯕ ꯍꯧꯔꯦ ꯑꯍꯥꯟꯕꯗ ꯕꯨꯕꯣꯛꯅ ꯇꯝꯕ ꯌꯥꯗꯦ ꯍꯥꯏꯔꯛꯑꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯃꯟꯈꯤꯕꯗꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯀꯥꯏꯗꯒꯤ ꯍꯦꯅꯥ ꯃꯣꯟꯇꯦꯅꯥꯗ ꯉꯥꯎꯔꯤꯉꯩ ꯃꯇꯝꯅꯦꯕ ꯍꯦꯅꯥ ꯃꯣꯟꯇꯦꯅꯥ ꯑꯗꯒꯤ ꯈꯪꯗꯦ ꯑꯗꯨ ꯃꯇꯝꯗ ꯀꯣꯔꯤꯌꯟꯒꯗ ꯀꯌꯥ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯤ ꯇꯤꯚꯤ ꯑꯇꯣꯞꯄ ꯋꯦꯁꯇꯔꯟꯒꯤ ꯑꯗꯒꯤ ꯗꯤꯁꯅꯤꯒꯤ ꯑꯗꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯉꯥꯎꯔꯤꯕ ꯃꯣꯏꯁꯦ ꯑꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅꯁꯨ ꯀꯩꯗꯧ ꯇꯝꯃꯤꯅꯣ ꯍꯅꯨꯕꯤ ꯏꯁꯩꯒꯤꯗ ꯂꯩꯌꯦꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ 5 ꯇꯝꯃꯛꯄꯗꯨꯗꯥꯏꯗꯤ ꯕꯨꯕꯣꯛꯀꯤ ꯃꯅꯥꯛ ꯆꯠꯂꯦ ꯑꯗꯨꯒ ꯏꯁꯩ ꯇꯝꯕ ꯑꯉꯥꯡ ꯑꯣꯏꯃꯟꯕꯒꯤ ꯊꯥꯖꯗꯕꯗꯣ ꯑꯗꯨꯒ ꯑꯍꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩ ꯇꯝꯅꯤꯡꯉꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯕꯨꯕꯣꯛꯅ ꯏꯁꯩ ꯃꯇꯦꯛ ꯉꯪꯉꯒ ꯁꯛꯂꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯏꯁꯩꯁꯦ ꯊꯋꯥꯏ ꯌꯥꯎ ꯁꯛꯑꯦꯕ ꯑꯗꯨꯒ ꯏꯁꯩꯁꯦ ꯐꯣꯛꯇꯔꯥ ꯀꯩꯗꯅꯣ ꯐꯣꯛꯇ ꯅꯠꯇꯦ ꯑꯍꯥꯟꯕ ꯕꯨꯕꯣꯛꯅ ꯇꯝꯕꯤꯕꯗꯤ ꯁꯪꯀ꯭ꯔꯤꯇꯣꯟ ꯇꯝꯕꯤꯕ ꯕꯨꯕꯣꯛꯁꯦ ꯃꯣꯏꯔꯥꯡ ꯁꯥꯏꯁꯨ ꯁꯛꯄꯅꯤ ꯁꯪꯀ꯭ꯔꯤꯇꯣꯟꯁꯨ ꯁꯛꯑꯦꯕ ꯃꯥꯅ ꯁꯪꯀ꯭ꯔꯤꯇꯣꯟꯁꯤꯅꯕꯨ ꯂꯨꯕ ꯍꯦꯜꯂꯦ ꯈꯣꯂꯤꯛꯇ ꯈꯣꯟꯗꯥꯗ ꯄꯤꯠꯁꯇ ꯀꯩꯗ ꯁꯪꯀ꯭ꯔꯤꯇꯣꯟ ꯑꯁꯦ ꯂꯨꯏ ꯑꯗꯨꯅ ꯕꯨꯕꯣꯛꯅ ꯁꯪꯀ꯭ꯔꯤꯇꯣꯟ ꯃꯇꯦꯛ ꯑꯃ ꯁꯛꯑꯒ ꯑꯩ ꯈꯨꯝꯕꯗ ꯕꯨꯕꯣꯛꯇ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯇꯝꯃꯒꯦ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯍꯔꯥꯎꯔꯦ ꯑꯩꯁꯦ ꯑꯗꯨꯒ ꯇꯝꯕꯁꯨ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯐꯪꯗꯦ ꯁꯟꯗꯦꯒꯨꯝꯕ ꯑꯗꯒꯤ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦꯒꯨꯝꯕ ꯚꯦꯀꯦꯁꯟꯒꯨꯝꯕꯗ ꯆꯠꯂꯒ ꯐꯣꯔꯃꯦꯜꯂꯤ ꯇꯝꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯕꯣꯔꯤꯖꯔꯒ ꯇꯝꯕꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 4 ꯂꯣꯏꯔꯛꯄꯗꯒꯤ ꯇꯝꯕ ꯍꯧꯔꯛꯑꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 8 ꯀꯥꯔꯀꯥꯟꯗꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯂꯩꯕꯗꯣ ꯅꯠꯇ꯭ꯔꯥꯂꯣꯏ ꯒꯣꯕꯤꯟꯗꯖꯤ ꯅꯠꯇ꯭ꯔꯥꯂꯣꯏ ꯗꯥꯟꯁ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯑꯩꯁꯦ ꯗꯥꯟꯁ ꯇꯝꯕ ꯍꯧꯔꯦ ꯑꯗ ꯗꯥꯟꯁꯀꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ 11 12 ꯀꯥꯕ ꯃꯇꯝꯗ ꯑꯩꯁꯦ ꯃ꯭ꯌꯨꯖꯤꯛ ꯂꯧꯋꯦ ꯇꯤ ꯖꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯝꯃꯦ ꯑꯗꯨ 11 12ꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯂꯧꯋꯦ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯑꯣꯏꯔꯝꯕ ꯑꯗꯨꯅ
ꯍꯤꯟꯗꯨꯁꯇꯥꯅꯤ ꯇꯝꯗ ꯌꯥꯔꯦ ꯇꯝꯅꯦꯅ ꯇꯝꯃꯗꯤ ꯐꯖꯅ ꯕꯦꯁꯤꯛꯇꯣ ꯈꯪꯉ ꯇꯝꯒꯦꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯖꯥ ꯂꯩꯈꯤꯗꯔꯦ ꯃꯥꯏꯔꯦꯡꯕꯝ ꯖꯤꯇꯦꯟ ꯃꯣꯏꯔꯥꯡꯗꯗꯤ ꯃꯣꯏꯔꯥꯡ ꯖꯤꯇꯦꯟ ꯍꯥꯏꯅ ꯈꯪꯅꯕꯅꯦ ꯑꯗꯨ ꯃꯉꯣꯟꯗ ꯇꯝꯃꯒ ꯕꯤꯁꯥꯔꯠ 3rd year ꯐꯧꯇꯤ ꯂꯣꯏꯍꯧꯔꯦ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯨ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯊꯪ ꯇꯝꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗꯔꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ each and every field ꯃꯍꯩꯁꯨ ꯃꯉꯥꯏꯔꯦ ꯇꯝꯃꯤꯒꯤꯗꯤ ꯂꯣꯏ ꯅꯥꯏꯗꯦꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯅꯤꯀꯣ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯁꯨꯝ ꯎꯕ ꯀꯥꯟꯗ ꯃꯪꯀꯥꯁꯦ ꯏꯁꯩ ꯈꯛꯇꯪ ꯅꯠꯇꯕꯤꯗꯀꯣ ꯖꯒꯣꯏꯁꯨ ꯐꯖꯅ ꯁꯥꯏꯀꯣ ꯄꯦꯅꯥꯁꯨ ꯑꯗꯨꯝ ꯈꯣꯡꯕꯒꯤ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨꯗꯤ ꯁꯤ ꯖꯒꯣꯏꯁꯨ ꯃꯉꯥꯏꯔꯦ ꯑꯗꯒꯤ ꯄꯦꯅꯥꯁꯨ ꯃꯉꯥꯏꯔꯦ ꯁꯤꯁꯦ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯔꯒ ꯇꯝꯃꯨꯕ꯭ꯔꯥ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯕꯕꯥꯁꯨ ꯉꯁꯥꯏ ꯄꯦꯅꯥ ꯈꯣꯡꯕꯅꯤ ꯇꯥꯛꯄꯤꯀꯣ ꯄꯦꯅꯥ ꯈꯣꯡꯕꯁꯦ ꯕꯕꯥꯗꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯖꯥ ꯒꯨꯔꯨꯒ ꯅꯥꯏꯔꯨꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯤꯅ ꯄꯦꯅꯥꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯈꯣꯡꯉꯦ ꯑꯗꯨꯝ ꯑꯗꯣ ꯊꯥꯏꯅꯗꯤ ꯄꯦꯅꯥ ꯈꯣꯡꯕꯁꯦ ꯌꯥꯏ ꯌꯥꯗꯦ ꯑꯍꯟ ꯍꯥꯏꯕꯗꯤ ꯌꯥꯏ ꯌꯥꯗꯦ ꯃꯤꯟꯁ ꯅꯨꯄꯤꯅ ꯇꯧꯍꯩꯗꯦ ꯑꯣꯀꯦ ꯃꯌꯥꯝ ꯐꯩ ꯑꯃ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯈꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯄꯨ ꯃꯪꯒꯤ ꯈꯥꯡꯉꯦꯝꯕ ꯃꯪꯒꯤ ꯄꯠꯃꯁ꯭ꯔꯤ ꯑꯣꯀꯦ ꯄꯨꯄꯨ ꯈꯥꯡꯉꯦꯝꯕ ꯃꯪꯒꯤꯁꯦ ꯕꯕꯥꯒꯤꯁꯨ ꯑꯣꯖꯥꯅꯦ ꯑꯗꯨꯒ ꯂꯥꯏꯍꯣꯏꯒꯤꯁꯨ ꯒꯨꯔꯨ ꯑꯣꯏꯅ ꯂꯩꯕꯅꯦꯕ ꯑꯗ ꯄꯨꯄꯨꯅ ꯅꯨꯄꯤꯅ ꯈꯣꯡꯕ ꯀꯩꯁꯨ ꯀꯥꯏꯒꯦ ꯇꯧꯕꯇꯕꯨ ꯔꯤꯆꯨꯋꯦꯜꯁ ꯑꯣꯏꯕ ꯂꯥꯏꯒꯤ ꯊꯧꯔꯝꯒꯨꯝꯕꯗꯕꯨ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯅꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯄꯨꯄꯨꯅ ꯑꯌꯥꯕ ꯄꯤꯔꯒ ꯈꯣꯡꯕꯁꯦ ꯍꯧꯔꯦ ꯑꯗꯣ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯈꯣꯡꯉꯦ ꯑꯗꯨꯝ ꯑꯗꯨꯒ ꯇꯝꯕꯗꯤ ꯍꯣꯏ ꯄꯄꯥꯗꯤꯁꯨ ꯇꯝꯃꯤ ꯑꯗꯨꯒ ꯄꯨꯄꯨ ꯃꯪꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯕꯣꯔꯤꯁꯦ ꯃꯔꯝꯗꯤ ꯑꯍꯟ ꯑꯃ ꯂꯩ ꯄꯨꯄꯨ ꯆꯥꯎꯅ ꯄꯨꯄꯨ ꯑꯃ ꯂꯩꯕꯅꯤꯅ ꯄꯨꯄꯨꯒꯤ ꯃꯅꯥꯛ ꯆꯪꯉ ꯕꯣꯔꯤꯔꯒ ꯄꯦꯅꯥ ꯇꯝꯕꯗꯤ ꯍꯧꯔꯦ ꯑꯗꯨꯒ ꯖꯒꯣꯏ ꯄꯦꯅꯥ ꯏꯁꯩ ꯍꯥꯏꯁꯦ ꯌꯥꯝ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯇꯥꯔꯗꯤ ꯖꯒꯣꯏ ꯑꯃ ꯁꯥꯕꯗꯤ ꯏꯁꯩꯗꯣ ꯈꯪꯗꯕ ꯌꯥꯔꯣꯏ ꯗꯥꯟꯁ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯕ꯭ꯔꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯁꯨ ꯖꯒꯣꯏ ꯏꯁꯩ ꯄꯦꯅꯥꯁꯨ ꯂꯣꯏ ꯌꯥꯎꯏ ꯏꯁꯩ ꯈꯛ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯍꯨꯝꯃꯛꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯦ ꯑꯍꯨꯝꯃꯛ ꯃꯔꯨ ꯑꯣꯏ ꯑꯣꯀꯦ ꯑꯣꯖꯥ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯖꯒꯣꯏ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯤ ꯀꯥꯟꯗꯩ ꯍꯧꯅ ꯑꯗꯨꯅ ꯂꯥꯏꯍꯨꯏꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯃꯔꯛꯇ ꯅꯦꯅꯦ ꯇꯣꯟꯗꯣꯟ ꯍꯥꯏꯅ ꯑꯃꯥꯏꯕꯤꯅꯦ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯖꯒꯣꯏ ꯌꯥꯝ ꯍꯩꯌꯦꯕ ꯖꯒꯣꯏ ꯃꯥꯅ ꯖꯒꯣꯏ ꯁꯥꯕꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯗ ꯅꯦꯅꯦ ꯇꯣꯟꯗꯣꯟ ꯖꯒꯣꯏ ꯇꯝꯕꯤꯌꯣ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯑꯩꯈꯣꯏ ꯀꯩꯁꯥꯝꯊꯣꯡ ꯌꯨꯝꯗꯨꯗ ꯇꯧꯔꯒ ꯃꯉꯣꯟꯗ ꯈꯣꯏꯔꯝꯃꯒ ꯐꯅꯦꯛ ꯑꯃ ꯀꯠꯂꯒ ꯇꯧꯔꯒ ꯕꯣꯔꯤꯔꯒ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯖꯒꯣꯏꯒꯤ ꯑꯣꯖꯥ ꯍꯥꯏꯔꯒꯗꯤ ꯃꯥ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯅꯦꯅꯦ ꯇꯣꯟꯗꯣꯟꯁꯦ ꯃꯥꯅ ꯏꯍꯥꯟ ꯇꯣꯟꯗꯣꯟꯁꯦ ꯍꯥꯟꯅ ꯃꯉꯣꯟꯗ ꯇꯝꯃꯒ ꯃꯥꯏꯕꯤ ꯖꯒꯣꯏ ꯇꯝꯕ ꯍꯧꯋꯦ ꯑꯗꯨ ꯃꯇꯨꯡꯗꯩꯗꯤ ꯗꯥꯟꯁ ꯀꯣꯂꯦꯖꯇ ꯇꯝꯕꯗꯒꯤꯗꯤ ꯀꯩꯅꯣ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯄꯥꯟꯗ ꯂꯩꯕ ꯑꯣꯖꯥ ꯏꯕꯦꯝꯍꯜ ꯃꯉꯣꯟꯗ ꯆꯠꯂꯒ ꯀ꯭ꯂꯥꯁꯤꯀꯦꯜ ꯖꯒꯣꯏꯁꯤꯡꯁꯦ ꯂꯨꯕꯅꯤꯅ ꯔꯥꯁꯀꯤ ꯑꯗꯨꯒꯨꯝꯕ ꯑꯃꯨꯛ ꯇꯝꯃꯦ ꯑꯗꯨꯒ ꯐꯣꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅꯤ ꯅꯦ ꯇꯣꯟꯗꯣꯟꯗꯩ ꯇꯝꯃꯦ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯀ꯭ꯂꯥꯁ 8ꯇꯒꯤ ꯗꯥꯟꯁ ꯀꯣꯂꯦꯖ ꯆꯪꯈ꯭ꯔꯒꯗꯤ ꯂꯣꯏ ꯁꯨꯅꯕꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯑꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝ ꯇꯝꯕ ꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯣꯏꯔꯦ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯂꯣꯏꯔꯦ ꯗꯥꯟꯁꯀꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯪꯀꯥ ꯉꯁꯤ ꯐꯥꯎꯕꯗꯀꯣ ꯃꯪꯀꯥꯒꯤ ꯍꯥꯏꯗꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯌꯥꯃꯨꯛꯇꯤ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯀꯌꯥꯃꯨꯛ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯤꯗꯤ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯍꯥꯏꯔꯒꯗꯤ 2014ꯒꯤ ꯍꯥꯗ ꯁꯃꯗꯣꯟ ꯍꯥꯏꯗꯤ ꯄꯣꯂꯣꯒꯤ ꯊꯤꯝ ꯁꯣꯡ ꯑꯣꯏꯈꯤꯕꯁꯦ ꯑꯗꯣ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯁꯤꯗꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯄꯣꯂꯣꯒꯤ ꯀꯩꯅꯣꯅ ꯐꯣꯔꯝꯅ ꯇꯧꯔ ꯄꯨꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯐꯣꯛ ꯁꯣꯡ ꯀꯧꯗ꯭ꯔꯦ ꯀꯟꯇꯦꯝꯄꯔꯔꯤ ꯐꯣꯛ ꯁꯣꯡꯅꯤꯗꯅ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯄꯤꯌꯣꯔ ꯑꯣꯏꯕꯗꯤ ꯑꯥꯔ ꯚꯤꯂꯦꯖꯀꯤ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯇꯥꯔꯦ ꯑꯣꯏꯅꯥꯝ ꯗꯣꯔꯦꯟ ꯀꯀꯥ ꯗꯣꯔꯦꯟ ꯃꯥꯁꯨ ꯐꯤꯜꯝ ꯃꯦꯀꯔꯅꯤ ꯑꯗꯣ ꯃꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀ꯭ꯔꯥꯎꯠ ꯐꯟꯗꯤꯡ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒ ꯆꯤꯡꯗ ꯁꯥꯠꯄꯤꯅ ꯑꯦꯜꯕꯝ ꯑꯃ ꯏꯁꯩ 10 ꯌꯥꯎꯕ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯃꯒ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ 2014ꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯔꯥ ꯄꯥꯈꯪꯗꯨꯁꯨ ꯁꯤꯗ ꯔꯤꯂꯤꯁ ꯇꯧꯗꯦ ꯄꯣꯔꯇꯨꯒꯜꯗ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤꯗꯤ ꯁꯤꯗꯤ ꯑꯣꯏꯅꯗꯤ ꯃꯣꯏ ꯑꯥꯗ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯇꯧꯕꯨꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝ ꯄꯤꯛꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯀꯦꯁꯦꯠ ꯀꯩꯀꯥꯗꯤ ꯐꯣꯡꯗꯦ ꯑꯗꯨꯒ ꯃꯪꯀꯥꯒꯤ ꯏꯁꯩꯒꯤ ꯁꯨꯔꯁꯦ ꯀꯣ ꯁꯤꯁꯦ ꯀꯅꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯟꯕꯤ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯒ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯅꯠꯇꯕ ꯉꯩꯗꯤ ꯑꯩꯒꯤ ꯁꯝꯅ ꯍꯥꯏꯔ ꯀꯟꯇꯦꯝꯄꯔꯔꯤ ꯇꯥꯝꯅ ꯂꯣꯏꯕꯤꯒꯨꯝꯕ ꯁꯃꯗꯣꯟ ꯅꯨꯔꯥ ꯄꯥꯈꯪ ꯃꯌꯥꯝꯁꯤꯗꯤ ꯄꯄꯥꯅ ꯀꯝꯄꯣꯁ ꯂꯣꯏ ꯇꯧꯕꯤꯕꯅꯦ ꯑꯗꯨꯒ ꯂꯤꯔꯤꯛꯁꯁꯨ ꯄꯄꯥꯅ ꯏꯌꯦ ꯑꯦꯛꯁꯦꯞ ꯁꯃꯗꯣꯟꯗꯤ ꯄꯨꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯄꯨ ꯕꯤꯖꯦꯟꯇ ꯀꯨꯃꯥꯔꯅ ꯏꯕꯤꯔꯝꯕꯅꯦ ꯑꯗꯨꯒ ꯅꯨꯔꯥ ꯄꯥꯈꯪ ꯑꯗꯩ ꯑꯇꯣꯞꯄ ꯀꯟꯇꯦꯝꯄꯔꯔꯤ ꯃꯌꯥꯝ ꯁꯛꯄꯁꯤ ꯄꯄꯥꯅ ꯏꯌꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯪꯀꯥꯒꯤ ꯑꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯌꯔꯄꯣꯔꯠꯇꯁꯦ ꯁꯤꯁꯤꯅ ꯀꯔꯝꯕ ꯆꯍꯤꯗ ꯀꯗꯥꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯈꯤ ꯀꯩꯅꯣꯗ ꯀꯂꯝꯕꯣꯗ ꯁ꯭ꯔꯤ ꯂꯪꯀꯥ ꯑꯗꯨꯁꯨ ꯀꯩꯅꯣꯅꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯅ ꯔꯤꯀꯃꯦꯟ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯩꯁꯦ ꯊꯥꯈꯤꯕꯅꯦꯕ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯑꯦ ꯑꯗꯩ ꯍꯣꯜ ꯏꯟꯗꯤꯌꯥꯒꯤ
radio station mayamsidagi tharaga aigiro selection Oh, tawba nangi selection to aigi kone selection tor mayamsidagi isai ani ani thabane ba aigi huziki tamna loibi kawe adu babana ibibane surus babana panbane nature bu sai thajaraga mahomsagi phajaba sai tharaga sakpa aduga hamada delhi da ani delhi dagi mo colombo da thara matunga aigi se final change na habadagi aise khalle thajade ba ko khallaba ba haidi mi khuyamamni adu kamai khandoino na pakhatbudo aduga ꯑꯗꯨꯒꯤ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯅꯦꯀꯣ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯐꯥꯎꯔꯝꯒꯅꯦꯕ ꯃꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯊꯥꯖꯗꯦꯕ ꯑꯩꯁꯦ ꯑꯍꯥꯟꯕ ꯐꯥꯒꯤ ꯇꯧꯔꯤꯕꯁꯤꯡꯉꯦ ꯍꯥꯏꯗꯤ ꯈꯨꯌꯧꯅꯅꯁꯨ ꯊꯥꯈꯤꯕ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯗꯦꯜꯂꯤꯐꯥꯎꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯒꯗꯧꯅꯤ ꯀꯥꯏꯅ ꯈꯤꯇꯪ ꯃꯤꯒꯤ ꯂꯝꯗꯒꯤ ꯂꯥꯛꯄꯗꯤ ꯑꯦꯁꯤꯌꯟ ꯑꯩꯅ ꯆꯠꯇꯣꯏꯗꯣ ABU ꯔꯦꯗꯤꯑꯣ ꯁꯣꯡ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯌꯦꯕ ꯍꯥꯏꯗꯤ ꯑꯦꯁꯤꯌꯟ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯌꯨꯅꯤꯌꯟ ꯔꯦꯗꯤꯑꯣ ꯁꯣꯡ ꯐꯦꯁꯇꯤꯚꯦꯜ ꯀꯂꯝꯕꯣꯒꯤꯁꯦ ꯑꯦꯁꯤꯌꯟ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯀꯣꯔꯤꯌꯥ ꯕ꯭ꯔꯨꯅꯦ ꯊꯥꯏꯂꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯂꯝꯗꯨꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯗꯅ ꯂꯥꯛꯏꯅꯦꯕ ꯇꯧꯗꯕ ꯃꯇꯝꯗꯨꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯨ ꯅꯧꯁꯨ ꯅꯧꯔꯤ ꯆꯍꯤ ꯀꯌꯥꯃꯨꯛꯇ ꯍꯥꯏꯗꯤ ꯁꯣꯛ ꯍꯥꯏꯗꯤ ꯏꯌꯔ 2014 ꯑꯗꯨꯁꯨ 2014 ꯂꯣꯏꯃꯛ ꯇꯧꯗꯣꯏꯅꯤ 2014ꯁꯦ ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯤꯐꯇꯤꯡ ꯄꯣꯏꯟꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯥꯁꯨ ꯊꯥꯖꯗꯦ ꯑꯗꯨꯒ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯗꯤ ꯃꯇꯝꯁꯨ ꯈꯨꯌꯧꯅꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯠꯄ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯈꯟꯕꯗꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯣꯜ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯁꯣꯂꯣ ꯄꯔꯐꯣꯔꯃꯔ ꯑꯣꯏꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯏꯁꯩꯗꯨꯁꯨ ꯀꯟꯇꯦꯝꯄꯔꯤ ꯑꯍꯥꯟꯕ ꯁꯛꯄꯁꯨ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯔꯨꯜꯁꯇ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯝꯄꯔꯤ ꯑꯍꯥꯟꯕ ꯑꯣꯏꯒꯗꯕꯅꯦꯅ ꯍꯥꯏꯗꯤ ꯑꯦꯠꯂꯤꯁ ꯒꯤꯇꯥꯔ ꯑꯃꯒꯨꯝꯕ ꯌꯥꯎꯍꯟꯒꯗꯧꯅꯦꯅ ꯍꯥꯏꯔ ꯕꯦꯁ ꯒꯤꯇꯥꯔ ꯍꯥꯞꯈꯤꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯩ ꯆꯠꯄ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯅꯦꯅꯦ ꯕꯤꯖꯤꯌꯥ ꯏꯝꯂꯦꯝꯕꯝ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯗꯥꯏꯔꯦꯛꯇꯔ ꯂꯩꯕꯅꯦ ꯃꯥꯁꯨ ꯅꯦꯅꯦ ꯕꯤꯖꯤꯌꯥꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯩ ꯅꯦꯅꯦꯅ ꯃꯁꯥꯒꯤ ꯑꯣꯟ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯏ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯂꯝꯕꯣ ꯇꯥꯅꯗꯤ ꯅꯠꯇꯦ ꯗꯦꯜꯂꯤꯐꯥꯎ ꯆꯠꯄꯒꯤ ꯑꯗꯒꯤ ꯗꯦꯜꯂꯤꯗꯒꯤ ꯀꯂꯝꯕꯣ ꯄꯥꯏꯗꯣꯏꯅꯦ ꯀꯂꯝꯕꯣ ꯄꯥꯏꯕꯗꯨꯅ ꯑꯃꯨꯛ ꯗꯦꯜꯂꯤꯒꯤ ꯑꯣꯜ ꯏꯟꯗꯤꯌా ꯔꯦꯗꯤꯑꯣꯅ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯃꯇꯦꯡꯁꯦ ꯂꯣꯏꯅꯃꯛ ꯄꯥꯡꯅꯔꯦꯕ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯅꯗꯤ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏ ꯒꯣꯔꯃꯦꯟꯇꯒꯤ ꯌꯥꯝ ꯄꯥꯡꯗꯦ ꯍꯥꯏꯗꯤ ꯍꯥꯏꯔꯨꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯊꯧꯋꯥ ꯁꯥꯕꯤꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯇꯝꯗꯨꯗ ꯚꯦꯂ꯭ꯌꯨ ꯈꯪꯕꯤꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗꯒꯤꯁꯨꯅꯦ ꯃꯣꯏꯒꯤꯅꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯝꯕꯣꯁꯦ ꯃꯣꯏ ꯃꯇꯦꯡꯅ ꯍꯥꯏꯗꯤ ꯃꯤꯡ ꯑꯃꯃꯝ ꯑꯣꯏꯅ ꯄꯟꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯃꯝꯗꯒꯤ ꯄꯥꯡꯉꯒ ꯆꯠꯄ ꯐꯪꯈꯤꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯋꯦ ꯕꯤꯀꯁ ꯃꯐꯝꯗꯨꯗ ꯆꯠꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯈꯛ ꯅꯠꯇꯕ ꯃꯅꯤꯄꯨꯔꯁꯨ ꯃꯁꯛ ꯇꯥꯛꯄ ꯐꯪꯉꯦ ꯃꯅꯤꯄꯨꯔ ꯈꯪꯉꯝꯗꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯁꯣꯝꯗ ꯃꯅꯤꯄꯨꯔ ꯈꯪꯗꯦꯕ ꯃꯣꯏꯁꯦ ꯀꯥꯏꯗꯅꯣ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯅꯦ ꯍꯥꯏꯔꯒ ꯑꯗꯣ ꯁꯛꯁꯨ ꯏꯟꯗꯤꯌꯟ ꯃꯥꯟꯗꯝꯅꯤꯅꯀꯣ ꯑꯗꯨꯒ ꯀꯩ ꯂꯝꯗꯩꯅꯣ ꯏꯟꯗꯤꯌꯥꯗꯩꯅꯦ ꯍꯥꯏꯔ ꯊꯥꯖꯗꯕꯗꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯁꯨ ꯈꯤꯇꯪ ꯇꯥꯛꯄ ꯃꯁꯛ ꯉꯝꯖꯕꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯝ ꯈꯪꯗꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯅꯦ ꯀꯂꯝꯕꯣꯁ ꯑꯗꯨꯏ ꯃꯇꯨꯡꯗꯗꯤ ꯁꯤꯡꯒꯥꯄꯨꯔ ꯆꯠꯂꯦ ꯑꯗꯒꯤ ꯖꯄꯥꯟ ꯆꯠꯂꯦ ꯑꯗꯨꯁꯨ ꯁꯤꯡꯒꯥꯄꯨꯔꯒ ꯂꯥꯏꯍꯨꯏꯒ ꯇꯧꯔ ꯂꯣꯏ ꯆꯠꯄꯅꯦ ꯑꯗꯨꯗꯤ ꯃꯗꯥꯏꯅ ꯀꯂꯝꯕꯣꯒꯤꯗꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯊꯥꯕꯤꯔꯦꯀꯣ ꯃꯗꯨꯗꯤ ꯁꯦꯂꯦꯛꯁꯟ ꯄ꯭ꯔꯣꯁꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯡꯒꯥꯄꯨꯔ ꯆꯠꯂꯤꯗꯨꯗꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯣꯏꯁꯨ ꯏꯟꯚꯤꯇꯦꯁꯟꯅꯦ ꯏꯟꯚꯤꯇꯦꯁꯟ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯁꯤꯡꯒꯥꯄꯨꯔꯒꯨꯝꯕ ꯆꯠꯄꯁꯤꯗꯤ ꯂꯥꯏꯍꯨꯏꯒ ꯄꯄꯥꯅ ꯗꯥꯏꯔꯦꯛꯁꯟ ꯇꯧꯕ ꯐꯧꯏꯕꯤ ꯑꯗꯒꯤ ꯁꯥꯏꯒꯣꯟꯅꯕꯤ ꯃꯌꯥꯝ ꯇꯧꯔꯒ ꯂꯥꯏꯍꯨꯏꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯇꯧꯔꯒ ꯂꯥꯏꯍꯨꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯆꯠꯄꯅꯦ ꯂꯥꯏꯍꯨꯏꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯆꯠꯄꯅꯦꯕ ꯑꯗꯨꯗꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯁꯃꯣꯗꯣꯟꯒꯤ ꯏꯁꯩꯗꯣ ꯃꯗꯨ ꯃꯇꯦꯛ ꯑꯃꯇꯪꯒ ꯉꯪꯕꯤꯔꯝꯃꯨꯕ ꯉꯪꯒꯦ ꯍꯥꯗ ꯁꯃꯇꯣꯟꯅ ꯌꯥꯡꯕ ꯃꯥꯔꯖꯤꯡ ꯂꯥꯏꯒꯤ ꯈꯨꯅꯦꯛꯁꯥ ꯍꯩꯉꯥꯡ ꯆꯤꯡꯗ ꯈꯨꯐꯝ ꯌꯥꯡꯒꯣꯏꯔꯤꯕ ꯂꯥꯡꯒꯣꯏ ꯀꯧꯒꯦ ꯅꯪꯕꯨ ꯆꯤꯡꯂꯦꯝꯕ ꯁꯥꯒꯜ ꯇꯨꯐꯥꯡꯂꯝꯕ ꯀꯧꯒꯦ ꯅꯪꯕꯨ ꯆꯤꯡꯂꯦꯝꯕ ꯁꯥꯒꯜ ꯇꯨꯐꯥꯡꯂꯝꯕ ꯍꯥꯗ ꯁꯃꯇꯣꯟꯅ ꯌꯥꯡꯕ ꯃꯥꯔꯖꯤꯡ ꯂꯥꯏꯒꯤ ꯈꯨꯅꯦꯛꯁꯥ ꯍꯥꯗ ꯁꯃꯇꯣꯟꯅ ꯌꯥꯡꯕ ꯌꯥꯝ ꯐꯖꯩ ꯃꯪꯀꯥ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅꯀꯣ ꯃꯪꯀꯥꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯔꯦꯀꯣꯛꯅꯤꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯌꯥꯃꯨꯛꯇꯤ ꯐꯪꯕꯤꯈ꯭ꯔꯦ ꯀꯔꯤ ꯐꯪꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨꯃ ꯑꯦꯆꯤꯞꯃꯦꯟꯁꯦ ꯌꯥꯝ ꯄꯤꯛꯅ ꯑꯗꯨꯝ ꯑꯩ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄꯗꯥꯏꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌా ꯔꯦꯗꯤꯑꯣꯒꯤ ꯑꯦꯄ꯭ꯔꯨꯞ ꯆꯥꯏꯜ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯐꯪꯉꯦ ꯑꯦꯟ ꯑꯥꯐꯇꯔ ꯗꯦꯠ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄꯗꯒꯤꯗꯤ CCRT ꯅꯦꯁꯅꯦꯜ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯉꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯪ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯪꯕꯗꯣ ꯑꯃꯨꯛ ꯐꯪꯉꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ
All India radiogi bihai approve artist oire achievement se adu mayam duni adagi ID competition ki kasu yaude yaude hoi yaude habdi yaro ina class 8 karak matam da ziki child artist oibe se radiogi adu matung da tawna moina nene bizya hoi tawraga ani Nehru Yuva Kendra gi folk song competition ina matawe state level district level kulmak yahal leba ani matam da di angang so oiri aduga competition se at least kamain tawna su khangsu khangne do nene moina yawo yengon habda yawe aduga state su district su first tare aduga mathang da yawdre because I do stage tagi lecture eba operation tawdo appendix pokhara pokhara haji perform to ngai da story ganda nek loiba ga ise taw sakna di pukse kanam taw hor aduga nek loiba ga dum ture aduga hospital adum kire adum chale sima film gi ta aduga first are haireba mama no prize lawa cha adedi first are khangi do operation to muzunda khangira khang to lower matungda nungala mama no prize lawa cha adumai tawraga adu competition dum yaugi adu matung ta competition yaude adu achievement hai bai scholarship phangba adagi ai national scholarship phangba ai radio na approve artist oibiba simangare aduga mangka masagi nura pakhang do madudi Portuguese band amaga collaborate tawidana haidi kamai to dana haidi madugi collaboration torokibino adu ato of haidi foreign gi band karam bagadi collaboration haidi collaboration to khibale nura pakhang se moina dum ai se thijarakpani because aigi akhoi Facebook ta aigi fan page laibanina adu da aigi email su hapalaibanina kamain thire ino adu hangdre is adu moina 3 kawe kola kano se project maming se moina 3 na aduga Portuguese band amadi yawgadaba Portuguese band ne aduga India ga adu Sri Lanka ga da akhoi ahum ni taba last year se adu moina producer David Valentin kaweba mana dum directly ai maju Portuguese ne masam di Taiwan da laiba aduga mana hojiki 3 high project se dum ani ahum lak tawra ne haitar aduga adu matungda aiga collaboration tawninge hadi masu moisu adi fazana street search tawraga adi India dagi haraga su pikhrama Manipur stagi ai kaman khame no khangde ahambada ngai be yamna kamain tawraino adu thangjalur dai kamain khangino ga hangradi am unprofessional taidana aduga kamain tawbuno noi project se ha matamda yamna ga haitare commercial project natte aduga funding tawbasu natte akhoi sana angawamba haitare because aduda phangakpa lakpa paisa ngai sisu adi charity oina UNESCO gumba aduda loi kathokhreba kathoktoine aduga moi gumbagi moi adugumbada pinaba project ne haitare adi aduna adu hara amina aigi su at least contribution macha amane aduna hekta UNESCO da hekta paisa piru ya poteba haidi adugumba link ama laibena sukimtik su kanai aduga akhoi Manipur gi culture ama su kitang promote tawba ngam hongidana aduga phajana moi gi project si study tawra matongda yare tawrasin hai aduga kamaina tawbano haibasin akhoi Portuguese band ga unade David Valentin unade mail gi through ngakta IT gi kano kana baise akoina madugi video do ubakandu ko sai koi loktak faida nambra yawe ahamba video gi plan ni tawdeba moi ahamba mamang na tawgi myam se video amti yawde just isai do khutane ba adu isai si su hana akoina world theme oiba tawsira anatraga love romance tawsira abda mayam se romance love city loi mak pame nga han loina adu tawsena habada gi nura pakhang se igi bane aduga aigi sketch se pra roda thare music penagi doloki langden gi pra sketch amama moin tawraga loi thabane ba aduga moina ada mastering mail gi through da mix down torokpa dei moi semba moi loi mak Portugal loi tawgre dumadi aduga moi su yamna ga hai katare professional way moi kla ka weba moi gi hojik khoi ga collaboration tawmine ba band se moina moi su phajana search taw hai adu akhoi gi India haraga tabla harmonium tawraktabadu penam ko jam fragile oy ahama tabani pung dolok adi moidadi pura anau point thokpado adi moisu koina changeba hekta hapjan mo khachamba yadabanina aduna kona moina master lo tawra matuna final tharak pase
hekta pura haidi 100% thina phajana ka thare haibdi yam cheksanna tawbudo mami taeba adi effect no fake haptana adi yamna artificial ohendabdo pura ro ai vocal ro da tawraga phajana admaina mail kutang loi tawe aduga moi omni records na deal tawe moi gi Portugal gi aduga akhoi gi radio gi haidare radio gi antenna 3 enam leiba moi gi Portugal gi aduda list down to top 5 manung da chanbase moina top 5 manung sida leiringai whole Portugal se radio da dum taba phangnu na be sai se aduga top 5 tagi 4 4 tagi 3 dwai tawraga top 3 muk da leigreba tha ma khak tha hum khak da tawga da se moina chahi ama dum tha le nang sai se adudi moi madugi information du moi long piri ni nang onda piri ni ba adugi di dum internet da dum pau dum phaunare aduga khoje nupa se producer sai da develop na video tawninge sidi haiba aduga video se tawbagi matang sa mo paisa do akhoi putok sa do na hadi video se charity ni na ko mane dagi ekta tawsan basu yade aduga video gi matang se khara kano di thokki bane aduga kanana hadi tawsan ba yade moi gi su tawra ko doini na director ama change aduga karumi maitai film director akhoi lahi da su pena tawrame akhoi performance an tawle mana karumina papa to oza ai tawge na mana voluntarily chongthokpiri eba adudi yam nungai re romi tawro nangonda sinarage video matang sidi khoina khangba na tamina mana tawraga video se namgi bani mana story line ga hapchallaga tawraga namgi bani ado adum madugi clip song gi clipping haita maduju mati ma thaga moi lumu Haze adudi karumi do maga mo dada Bikram maina kangabam Bikram KBS na dada su aigi full support ne manu sa aigi mating am pangmi chalage haira hoi hoi aduga mabani se Portugal chatle ameba haidi video se ginam magi tamakta daro mijo karumi ga dada Bikram ga se ado video ki full credit di dada Bikram ga karumi ga pijaninge aduga moi moina Portugal gi sumoi sanga mo mateng bodi pangbire aduga video se manam bada henna ga haidare full credit haidare dada Bikram ga karumi ga manu mabani na taw video gi aduga music ki oragadi Portugal ka klaga live ga tawinare adum successful oigre oi hino Portuguese band ga collaborate tore ko atopa foreign band gadi kana kari to bolagi atopa foreign international band ga tawbase Japanese ka tawre last year 2017 last year ate jahi ani gi mamangda 2017 da Japanese band amaga no band ate mase Motonaga Hiromu na Sakwachi moi gi Japanese ki flute haita basi aduga tawraga se laga function nate performance achom tawgi haidi Manipur doina kanoda giving tree sangai pro the giving tree da Bobby Lashong ki mafam da aduda adu Japanese ka tawre then after that 2018 da na mo kanoga Hawaiian artist am lai Hawaii dagi maga New York dagi amga adu akhoi collaboration mai tawminage aduga international collaboration tawbase adum chahi khuding gi tawninge ba tawsu tawri ko aduga hoi taw dawsu leiri leiriba adudi haidi karam kanaga aduna ado handaki su dum Japanese ka tawni mamdi Japan foundation hanagi same band di or handakna to or ne ado simadi haidorage yaida ay mai phone kan ma no hagjara age me amda daga dum handaki dum June adwaida tawrani collaboration adudi sigi sur haitane ko solomgi kogi nanglomgi side gi sur haitane ko sidi kanana pali sur je sigidi akoi gi leijabe sai myam se tawraga sai mamdi Asian countries singi isai tradition haitare yam manai dana mu chak sai akoi chak sai dana sur do oraga so akoi ga mana ba yam leiba aduna performance tawina ba Asian countries no tawina sam nungai west no compare tawraga di Japanese ka collaboration tawgibido YouTube da su yawne Sakwachi meets Pena na adum live gi mayam horen yingbiu go Sakwachi meets Pena na live gi YouTube channel am live adasu dum thagat pane ba aduga moiga collaboration tawbu sam nungai di mari leinabado aduna isai da boy su da boy mana banina tap napsanagi ba aduna adum akhoi ge leijabe su do aduga moigi duga fusion natte fusion ga collaboration ga sam khetnagre aduna sidi collaboration tawbase moiga dam nungai akhoi gi sur moiga akhoi gi sur chanabado punsan bawan makha ta budu jamna haidi international band ga collaborate tawbo
ꯑꯣꯏꯕꯤꯌꯣꯅ ꯑꯩꯈꯣꯏꯅꯁꯨ ꯋꯤꯁ ꯑꯣꯏꯖꯒꯦ ꯇꯧꯖꯔꯤ ꯃꯪꯀꯥ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯃꯪꯀꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯌꯥ ꯀꯟꯅ ꯇꯧꯈꯤꯕ ꯎꯈꯤꯗꯦ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯧꯗꯤ ꯇꯧꯕꯅꯦ ꯇꯧꯗꯤ ꯇꯧꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯂꯟꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯇꯧꯅꯤꯡꯗꯕꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯄꯁꯦ 2000 ꯌꯥꯝ ꯄꯤꯛꯅ ꯇꯝꯕ ꯆꯍꯤ 8 9 ꯇꯝꯃꯛꯑꯒꯁꯨ ꯑꯩꯁꯦ ꯆꯍꯤ 2012 ꯑꯗꯨꯋꯥꯏꯗꯒꯤ ꯄꯔꯐꯣꯔꯝ ꯇꯧꯕ ꯍꯧꯔꯛꯑꯦ ꯃꯇꯝꯗꯨꯗꯗꯤ ꯈꯪꯕꯤꯄꯣꯠꯇꯦ ꯀꯅꯥꯝꯇꯅ ꯏꯁꯩ ꯁꯛꯑꯦ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯗꯨ ꯏꯁꯩ ꯃꯔꯛ ꯊꯠꯅ ꯁꯛꯑꯣꯏꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯍꯥꯏꯗꯤꯅꯦ ꯏꯁꯥꯅ ꯅꯤꯡꯁꯤꯡꯍꯧꯕꯗꯀꯣ ꯑꯥ ꯁꯤꯒꯤ ꯏꯁꯩꯁꯦ ꯁꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯃꯪꯀꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯐꯣꯛ ꯁꯤꯡꯒꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯖꯁ ꯂꯥꯎꯅ ꯍꯥꯏꯗꯤ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯗꯨꯒꯨꯝꯕ ꯈꯪꯕꯁꯦ ꯃꯌꯥꯝꯅꯅꯦ ꯃꯆꯦꯠ ꯃꯆꯦꯠ ꯈꯪꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯁꯛꯄꯗꯣ ꯑꯗꯗꯤ ꯑꯗꯨꯝ ꯔꯦꯗꯤꯑꯣꯁꯤꯃꯛꯇꯕꯨ ꯑꯍꯜ ꯂꯃꯟꯗꯤ ꯃꯌꯥꯝ ꯇꯥꯏ ꯇꯥꯟꯅꯩꯗꯅ ꯇꯥꯏ ꯑꯉꯥꯡꯅ ꯈꯪꯕꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯪꯕꯤꯕꯅ ꯍꯦꯜꯂꯦ ꯃꯔꯝꯗꯤ ꯑꯩ ꯃꯤꯡꯁꯤꯁꯨ ꯃꯤ ꯀꯧꯁꯨ ꯀꯧꯅꯗꯦꯗꯅ ꯃꯀꯥꯅ ꯑꯉꯥꯡ ꯑꯃ ꯏꯁꯩ ꯁꯛꯏꯅꯦꯅꯀꯣ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯑꯦꯕ ꯑꯩꯅꯦ ꯀꯥꯏꯅꯁꯨ ꯀꯧꯋꯦ ꯄꯤ ꯀꯥꯟꯗꯨꯗ ꯑꯩꯅꯦ ꯀꯥꯏꯅ ꯃꯔꯝꯗꯤ ꯄꯤꯒꯤ ꯔꯦꯗꯤꯑꯣ ꯁꯛꯄꯅꯤꯅ ꯍꯥꯏꯗꯤ ꯃꯁꯛ ꯎꯄꯣꯠꯇꯦꯅ ꯃꯃꯤꯡ ꯃꯥꯅꯦ ꯈꯤꯇꯅꯤꯅ ꯑꯗꯨꯒ ꯗꯨꯀꯥꯟꯗꯒ ꯊꯣꯛꯄꯁꯦ ꯑꯉꯥꯡ ꯑꯃ ꯁꯛꯏꯅꯦ ꯈꯨꯅꯨꯡ ꯏꯁꯩ ꯃꯀꯥ ꯍꯥꯏꯕ ꯑꯩꯅꯦꯒ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯍꯟꯁꯤꯡꯅꯗꯤ ꯈꯔ ꯈꯔ ꯈꯪꯕꯤꯕ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗ ꯈꯪꯕꯤꯕ ꯍꯥꯏꯁꯦ ꯑꯩꯅ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁꯁꯦꯈꯔ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯑꯦ ꯏꯃꯣꯏꯅꯨꯒꯤ ꯀꯩꯅꯣꯗꯒ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗꯒ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔ ꯈꯔ ꯀꯧꯕ ꯍꯧꯔꯛꯄꯗꯩꯗꯤ ꯑꯍꯟꯁꯤꯡꯅꯗꯤ ꯑꯗꯨꯝ ꯈꯪꯕ ꯃꯔꯝꯗꯤ ꯇꯝꯕꯤꯈꯤꯗ꯭ꯔꯕ ꯁꯛꯄꯤꯈꯤꯗ꯭ꯔꯕ ꯏꯁꯩꯅꯤꯅ ꯑꯗꯨꯒ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯂꯩꯁꯨ ꯂꯩꯇꯦ 2014ꯒꯤ ꯀꯂꯝꯕꯣ ꯆꯠꯄꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦꯅ ꯑꯗꯩ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯄꯦꯄꯔꯗ ꯅ꯭ꯌꯨꯁꯇ ꯍꯥꯞꯄꯤꯕꯗꯒꯤ ꯑꯗꯒꯤꯁꯨ ꯑꯃꯨꯛꯇꯪ ꯅꯍꯥꯁꯤꯡꯁꯨ ꯈꯪꯕ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃ ꯂꯩꯕ ꯗꯦꯜꯂꯤ ꯕꯣꯝꯕꯦ ꯑꯗꯒꯤ ꯃꯄꯥꯟꯗ UKꯗ ꯂꯩꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯏꯟꯗꯤꯌꯥꯗꯒꯤ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯆꯠꯂꯤꯁꯦ ꯀꯅꯥꯅꯣ ꯀꯥꯏꯅ ꯈꯪꯕ ꯍꯧꯔꯛꯄꯗꯣ ꯀꯂꯝꯕꯣꯗ ꯆꯠꯄꯁꯤꯗꯒꯤ ꯍꯥꯜꯂꯦ ꯑꯗꯨꯒ ꯍꯦꯟꯅ ꯈꯪꯕꯤꯈꯤꯕ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯆꯨꯝꯃꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯣꯂꯦꯖꯇꯗꯤ 2014ꯒꯤ ꯁꯃꯗꯣꯟꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯤ ꯁꯨꯝ ꯄꯥꯝꯃꯣꯏ ꯁꯤ ꯏꯁꯩꯁꯦ ꯈꯟꯈꯤꯕ ꯍꯥꯏꯕꯗꯤ ꯈꯨꯅꯨꯡ ꯏꯁꯩ ꯍꯥꯏꯕ ꯐꯣꯛ ꯁꯣꯡ ꯃꯣꯏꯔꯥꯡ ꯁꯥꯏꯗ ꯁꯨꯝ ꯁꯛꯂꯛꯑꯒ ꯑꯗ ꯉꯁꯥꯏꯒꯤ ꯗ꯭ꯔꯝꯒ ꯊꯤꯟꯖꯤꯟꯗꯅ ꯄꯥꯈꯠꯈꯤꯕꯗꯣ ꯃꯤ ꯌꯦꯠꯂꯛꯀꯗ꯭ꯔꯥꯅ ꯁꯤ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯀꯅꯥꯝ ꯄꯥꯝꯕꯤꯔꯣꯏ ꯇꯥꯔꯣꯏ ꯈꯟꯈꯤꯕꯗꯣ ꯑꯗꯨꯒ ꯊꯥꯖꯗꯦ ꯑꯗꯨꯝ ꯅꯨꯃꯤꯠ 10ꯅꯤꯁꯦ ꯗꯨꯔꯗꯔꯁꯟꯗ ꯅꯨꯡꯇꯤꯒꯤ ꯊꯥꯕꯖꯥꯠꯅꯤ DDKꯁꯤꯗ DDKꯁꯤꯗꯤ ꯈꯤꯇꯪ ꯍꯥꯏꯗꯕ ꯂꯝ ꯑꯣꯏꯔꯒꯁꯨ ꯃꯥꯅꯦ ꯂꯣꯡ ꯍꯥꯏꯗꯤ ꯐꯪꯉꯤꯗꯅ ꯂꯣꯏ ꯀꯛꯆꯤꯡ ꯈꯣꯏꯌꯥ ꯐꯪꯉꯦ ISTV ꯂꯧꯗꯕ ꯃꯌꯥꯝꯗꯤ DDKꯁꯤ ꯅꯨꯡꯇꯤꯒꯤ ꯊꯥꯗꯣꯏꯅꯦ ꯑꯗꯨꯒ ꯇꯣꯔꯅꯥꯃꯦꯟ ꯅꯨꯃꯤꯠ 10 ꯗꯦꯖꯁꯦ ꯑꯗꯨꯝ ꯊꯥꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯥꯎꯅ ꯑꯗꯒꯤꯗꯤ ꯃꯌꯥꯝꯁꯦ ꯈꯪꯉꯦ ꯑꯗꯒꯤ ꯏꯁꯩ ꯁꯛꯄꯤꯌꯣ ꯌꯨꯝꯗ ꯍꯥꯏꯂꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯨ ꯇꯧꯗꯣꯏꯅꯦ ꯂꯨꯍꯣꯡꯕꯒꯤ ꯖꯩꯒꯒꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯖꯩꯒꯕꯨꯛꯀꯤ ꯌꯧꯅ ꯌꯥꯎꯅ ꯍꯥꯏꯂꯛꯑꯕ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯗꯤ ꯃꯇꯝꯗꯨꯗ ꯅꯣꯡꯃꯗ ꯏꯁꯩ ꯍꯥꯏꯕ ꯂꯥꯛꯄꯁꯦ 3ꯗꯩꯗꯤ ꯇꯥꯗꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯃꯥꯈꯣꯏ ꯕꯕꯥꯈꯣꯏ ꯑꯗꯒꯤ ꯂꯥꯏꯍꯨꯏ ꯃꯌꯥꯝꯅ ꯊꯤꯡꯉꯦ ꯕꯤꯀꯁ ꯑꯗꯨ ꯍꯦꯛ ꯆꯠꯄ ꯍꯧꯔꯒꯗꯤ ꯑꯩꯒꯤ ꯑꯥꯔꯠ ꯐꯣꯝꯁꯦ ꯚꯦꯂ꯭ꯌꯨ ꯃꯥꯅꯤ ꯍꯟꯊꯔꯛꯑꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯑꯗꯒꯤ ꯑꯗꯨꯝ ꯑꯗꯨ ꯆꯠ ꯂꯩꯈ꯭ꯔꯒꯗꯤ ꯑꯅꯧꯕ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏꯗꯤ ꯁꯛꯍꯟꯅꯤꯡꯗꯕ ꯃꯣꯏ ꯃꯌꯥꯝꯗꯣ ꯎꯁꯤꯠꯇꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯗꯩ ꯂꯥꯏꯍꯨꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁ ꯑꯦꯟ ꯑꯣꯕꯖꯦꯛꯇꯤꯞꯁ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯁꯛꯍꯜꯂꯛꯇꯦ ꯃꯇꯝꯗꯨꯗ ꯄꯤꯛꯏꯕꯅ ꯁꯛꯍꯟꯗꯕ ꯑꯩꯁꯦ ꯁꯥꯎꯋꯦꯕ ꯀꯩꯗꯧ ꯇꯝꯍꯜꯂꯤꯅꯣ ꯏꯁꯩꯁꯦ ꯁꯛꯁꯨ ꯁꯛꯍꯟꯗꯅ ꯀꯥꯏꯅ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯁꯛꯑꯝꯃꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯗꯤ ꯁꯤ ꯂꯤꯡ ꯌꯧꯅꯁꯨ ꯂꯩꯗꯅ ꯁꯤꯅꯁꯨ ꯇꯧꯔꯝꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯣꯛꯑꯝꯕꯁꯨ ꯃꯥꯅꯤ ꯌꯥꯏ ꯃꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯤꯗꯤ ꯏꯁꯩ ꯍꯦꯛꯇ ꯃꯇꯝ ꯏꯁꯩ ꯑꯗꯨꯒ ꯑꯅꯧꯕꯁꯤꯡꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯀꯝꯄꯣꯖ ꯇꯧꯕ ꯌꯥꯏ ꯑꯃꯃꯛ ꯑꯗꯨꯒ ꯐꯣꯛ ꯁꯣꯡꯗꯤ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯅꯤꯅ ꯄꯪꯁꯛ ꯁꯛꯑꯒꯗꯤ ꯃꯤꯅꯁꯨ ꯇꯥꯅꯤꯡꯉꯛꯑꯔꯣꯏ ꯚꯦꯂ꯭ꯌꯨꯁꯨ ꯍꯟꯊꯔꯛꯑꯅꯤ ꯑꯗꯣ ꯁꯤ ꯃꯔꯝꯁꯤ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯄꯔꯐꯣꯔꯝ ꯇꯧꯕꯁꯨ ꯇꯧꯗꯦ ꯍꯥꯏꯗꯤ ꯀꯌꯥ ꯍꯥꯏꯗꯤ ꯀꯌꯥꯁꯨ ꯇꯣꯏꯅ ꯆꯠꯇ꯭ꯔꯦꯕ ꯇꯣꯏꯅꯁꯨ ꯆꯠꯇꯦ ꯑꯗꯨꯒ ꯍꯦꯛ ꯇꯧꯗꯤ ꯆꯠꯂꯨꯕ ꯇꯧꯋꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛꯇꯁꯨ ꯁꯣꯛꯂꯛꯀꯗꯣꯏꯕ ꯍꯥꯏꯗꯤ ꯕꯥꯇꯣꯟ ꯂꯧꯁꯜꯂꯅꯤ ꯑꯗꯨ ꯄꯩꯈꯥ ꯇꯥꯔꯝꯃꯒꯗꯤ ꯄꯩꯈꯥꯗꯣ ꯇꯣꯛꯇꯣꯏꯅꯤ ꯃꯤꯒꯤꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯎꯕ ꯐꯪꯉꯛꯄꯅꯤꯅ ꯄꯔꯐꯣꯔꯝꯁꯦ ꯀꯌꯥ ꯇꯧꯖꯗꯦ ꯇꯧꯕꯇꯕꯨ ꯇꯧꯗꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯐꯪꯁꯟꯒꯨꯝꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯃ ꯍꯥꯏꯗꯤ ꯁꯣ ꯇꯧꯒꯗꯕ ꯃꯇꯝ ꯑꯗꯨꯒ ꯈꯔꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯇꯧꯗꯕ ꯍꯥꯏꯁꯦ ꯁꯨꯃꯥꯡ ꯁꯛꯑꯒꯗꯤ ꯑꯩ ꯁꯛꯆꯗꯦ ꯃꯥꯅꯤ ꯑꯗꯨꯒ ꯍꯣꯏ ꯁꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯏ ꯈꯨꯔꯈꯨꯜꯗꯒ ꯑꯗꯨꯝ ꯁꯛꯂꯒ ꯑꯩ ꯁꯛꯎꯏ ꯑꯗꯨꯒ ꯁꯛꯇꯕꯗꯤ ꯅꯠꯇꯦ ꯑꯩ ꯕꯖꯥꯔꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯃꯌꯥꯏꯗ ꯁꯛꯏꯅꯦ ꯑꯩ ꯄꯩꯁꯥ ꯂꯧꯗꯦ ꯑꯗꯨꯝ ꯏꯃꯥ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯣꯏꯅ ꯉꯝꯖꯕꯗꯣ ꯈꯇꯪ ꯄꯤ ꯑꯣꯀꯦ ꯃꯤꯅꯗꯤ ꯑꯁ ꯃꯪꯀꯥꯗꯣ ꯄꯩꯁꯥ ꯌꯥꯝ ꯂꯧꯕꯅꯦ ꯍꯥꯏ ꯉꯝꯗꯦ ꯑꯗꯣ ꯄꯩꯁꯥ ꯂꯧꯔꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯕ ꯂꯧꯕ ꯅꯨꯡꯉꯥꯏꯔꯒꯦꯅ ꯂꯧꯕ ꯅꯠꯇꯦ ꯑꯗꯩ ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯩꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯄꯨꯡ ꯌꯩꯕꯤꯔꯤꯕ ꯄꯦꯅꯥ ꯈꯣꯡꯕꯤꯔꯤ ꯃꯣꯏꯗꯤ ꯌꯨꯝ ꯄꯥꯜꯂꯛꯑꯕ ꯃꯥꯅꯤ ꯃꯥꯅꯤ ꯉꯥꯛꯇꯅꯤ ꯃꯣꯏꯗ ꯐ꯭ꯔꯤꯗ ꯇꯧꯕꯤꯌꯨꯗꯤ ꯀꯥꯏ ꯌꯥꯅꯤ ꯍꯣꯏ ꯀꯠꯊꯣꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯇꯧꯕꯇꯕꯨ ꯐ꯭ꯔꯤ ꯍꯥꯏꯁꯤꯗꯤ ꯃꯣꯏꯁꯨ ꯚꯔꯥ ꯂꯥꯛꯏꯅꯤ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯤꯅꯤꯗꯅ ꯑꯗꯨꯒꯤ ꯈꯔ ꯐꯤꯁ ꯅꯠꯇꯦꯕ ꯁꯤꯗꯤ ꯍꯥꯏꯗꯤ
ꯉꯝꯖꯕꯗꯨꯅꯦꯕ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯈꯔꯅ ꯁꯤꯟꯖꯒꯦ ꯍꯥꯏꯗꯤ ꯈꯨꯔꯈꯨꯜꯗꯕꯨ ꯑꯣꯏꯔꯣ ꯊꯧꯕꯥꯜ ꯋꯥꯡꯖꯤꯡꯗ ꯁꯤꯟꯒꯦ ꯍꯥꯏ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯁꯤꯟꯕꯤꯒꯅꯨ ꯁꯤꯟꯒꯦ ꯍꯥꯏꯔꯒ ꯋꯥꯡꯖꯤꯡ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯕ ꯂꯝ ꯅꯠꯇꯦ ꯍꯥꯏꯗꯤ ꯒꯦꯗꯔꯤꯡ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯗꯅ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤꯟꯕꯤꯌꯨ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤꯗꯤ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯣꯏꯅ ꯄꯤꯅꯤꯡꯕ ꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯁꯤꯜꯍꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯁꯤꯜꯂꯛꯑꯒꯗꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯔꯦꯠ ꯂꯩꯖꯩꯑꯕ ꯑꯗꯨꯅ ꯃꯤ ꯈꯜꯂꯤꯅ ꯄꯩꯁꯥ ꯄꯤꯗꯕꯒꯤ ꯁꯛꯇꯕꯅꯦꯅ ꯈꯜꯂꯦ ꯑꯗꯨ ꯂꯥꯜꯂꯦ ꯃꯌꯥꯝ ꯇꯧꯕꯤꯅꯨ ꯏꯁꯩ ꯇꯥꯅꯤꯡꯉꯗꯤ ꯑꯩ ꯑꯗꯨꯝ ꯁꯛꯀꯦ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯍꯥꯏꯌꯦꯕ ꯑꯩꯁꯨ ꯑꯩ ꯐ꯭ꯔꯤꯗ ꯃꯌꯥꯝ ꯁꯛꯏ ꯃꯤ ꯋꯥꯔꯤ ꯅꯨꯡꯁꯤꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯊꯥꯡꯃꯩꯕꯟꯗ ꯃꯤ ꯕꯣꯕꯣꯛꯇꯣ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯦ ꯍꯥꯏ ꯀꯦꯟꯁꯔꯒꯤ ꯑꯗꯣ ꯃꯥꯏ ꯁꯨꯈꯪ ꯈꯪꯗꯕ ꯃꯆꯥꯒ ꯃꯃꯧ ꯅꯨꯄꯤꯒꯁꯦ ꯂꯥꯛꯑꯦꯕ ꯑꯩ ꯌꯨꯝꯊꯤꯁꯤꯗ ꯍꯣꯡꯉꯀꯥꯟꯗ ꯑꯗꯨꯒ ꯑꯩ ꯏꯃꯥꯗꯣ ꯀꯞꯄꯦꯕ ꯑꯩ ꯁꯤꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯑꯝꯇꯪꯗꯤ ꯏꯁꯩꯁꯦ ꯇꯥꯍꯟꯕꯤꯌꯣꯅ ꯑꯗꯨ ꯀꯃꯥꯏꯅ ꯆꯠꯇ ꯌꯥꯔꯤꯒꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯆꯠꯂꯨꯔꯒ ꯊꯥꯡꯃꯩꯕꯟꯗ ꯃꯁꯥꯁꯦ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯃꯁꯥꯒꯗꯣ ꯌꯦꯜꯂꯣ ꯂꯣꯏ ꯆꯪꯉꯒ ꯑꯗꯨꯗ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤ ꯃꯥꯏ ꯃꯣꯟ ꯃꯈꯥꯗꯅꯦ ꯑꯩꯒꯤ ꯈꯕꯔꯁꯦ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯈꯤꯕꯒꯤ ꯈꯕꯔꯁꯦ ꯊꯝꯃꯝꯃꯦꯕ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯒꯠꯂꯒ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯕꯣꯔꯒ ꯃꯌꯥꯝ ꯄꯤꯕꯤꯔꯝꯃꯦ ꯀꯞꯄꯦ ꯑꯗꯨ ꯑꯩꯅ ꯁꯛꯇꯣꯏ ꯏꯁꯩꯗꯨꯗꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯍꯔꯥꯎꯕꯒꯤ ꯋꯥꯔꯤ ꯃꯤ ꯅꯥꯈ꯭ꯔꯀꯥꯟꯗꯨꯗ ꯀꯃꯥꯏꯅ ꯁꯛꯇꯣꯏꯅꯣ ꯈꯜꯂꯦ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯅꯤ ꯑꯍꯨꯝ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯃꯥꯡꯒꯣꯜ ꯄꯤꯕꯤꯔꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯁꯤ ꯃꯉꯥꯏ ꯁꯨꯃꯥꯏꯅ ꯁꯛꯀꯦꯕ ꯅꯠꯇꯕꯤꯗ ꯃꯤꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗ ꯑꯃ ꯁꯛꯎ ꯂꯥꯎ ꯍꯥꯏꯔꯒ ꯃꯣꯏꯅ ꯗ꯭ꯔꯤꯡꯛꯁ ꯃꯌꯥꯝ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯁꯤꯗꯤ ꯑꯥꯔꯇꯤꯁꯁꯦ ꯈꯤꯇꯪ ꯕꯦꯕꯥꯔ ꯇꯧꯕꯤꯕ ꯋꯥꯠꯂꯤꯗꯅ ꯑꯗꯨꯅ ꯁꯨ ꯁꯛꯇꯕꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯗꯨꯁꯨ ꯑꯩ ꯗ꯭ꯔꯤꯡꯛꯁ ꯇꯧꯍꯟꯗꯦ ꯊꯛꯄꯤꯔꯒꯁꯨ ꯑꯩꯒꯤꯁꯦ ꯂꯣꯏꯔꯒ ꯊꯛꯄꯤꯌꯨꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯥꯔꯇꯤꯁꯁꯦ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕꯁꯤꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯧꯗꯕꯅꯦ ꯑꯗꯣ ꯁꯛꯇꯤ ꯁꯛꯑꯦ ꯑꯩ ꯏꯁꯩ ꯁꯛꯄ ꯇꯣꯛꯇꯦ ꯁꯛꯇꯤ ꯁꯛꯑꯦꯕ ꯑꯗꯣ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯪꯀꯥ ꯍꯣꯏ ꯃꯪꯀꯥꯁꯦ ꯐꯣꯛ ꯁꯤꯡꯒꯔꯅꯤꯀꯣ ꯍꯥꯏꯗꯤ ꯐꯣꯛ ꯁꯤꯡꯒꯔ ꯐꯣꯛ ꯑꯥꯔꯇꯤꯁꯅꯤ ꯑꯗꯣ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯏꯁꯩ ꯍꯥꯏꯔꯒꯗꯤ ꯐꯤꯂꯝꯒꯤ ꯏꯁꯩꯒꯩꯗꯤ ꯉꯪꯕꯒꯗꯤ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯐꯤꯂꯝ ꯏꯁꯩꯔꯣ ꯑꯩꯗꯤ ꯏꯁꯩꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯦꯜꯅꯤ ꯁꯤꯗꯤ ꯐꯤꯂꯝ ꯏꯁꯩꯅꯤ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯑꯩ ꯂꯣꯏꯅꯃꯛ ꯖꯣꯅꯔ ꯃꯌꯥꯝꯁꯨ ꯂꯩ ꯔꯣꯛꯁꯨ ꯇꯥꯏ ꯍꯥꯏꯗꯤ ꯍꯣꯏ ꯃꯗꯨꯅ ꯇꯥꯖꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯉꯪꯕꯔꯣ ꯉꯪꯕꯗꯤ ꯂꯣꯏ ꯉꯪꯉꯦ ꯇꯥꯃꯤꯜꯐꯥꯎ ꯉꯪꯉꯦ ꯇꯥꯃꯤꯜ ꯏꯁꯩꯐꯥꯎ ꯉꯪꯉꯦ ꯑꯩꯗꯤ ꯑꯗꯣ ꯐꯤꯂꯝ ꯏꯁꯩ ꯑꯣꯏꯔꯒꯁꯨ ꯍꯣꯏ ꯐꯤꯂꯝ ꯏꯁꯩ ꯉꯪꯕ ꯍꯥꯏꯁꯦ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯇꯥꯈꯤꯕ ꯅꯨꯡꯉꯥꯏꯕ ꯁꯨꯔ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯆꯤꯟꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯁꯤꯃ ꯄꯥꯝꯖꯩ ꯍꯦꯟꯅ ꯄꯥꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯑꯩ ꯑꯔꯤꯕ ꯏꯁꯩꯅ ꯑꯌꯥꯝꯕ ꯇꯥꯏꯌꯦ ꯍꯥꯏꯗꯤ ꯑꯔꯤꯕ ꯏꯁꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩꯗꯅ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯃꯇꯝꯒꯤ ꯏꯁꯩ ꯃꯌꯥꯝ ꯇꯥꯏ ꯑꯗꯣ ꯑꯅꯧꯕ ꯏꯁꯩꯁꯨ ꯇꯥꯏ ꯇꯥꯕꯒ ꯉꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯇꯥꯏ ꯂꯣꯏ ꯉꯪꯉꯤꯗ ꯑꯗꯨꯒ ꯃꯪꯀꯥꯒꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯃꯪꯀꯥꯁꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯎꯕꯤꯒꯦ ꯆꯍꯤ 5 ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯃꯪꯀꯥꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯔꯤ ꯇꯧꯒꯦ ꯈꯟꯕꯤꯔꯤ ꯇꯧꯕꯁꯦ ꯇꯧꯅꯤꯡꯕꯗꯤ ꯈꯨꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯁꯜꯂꯅꯤ PhD ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯦꯁ ꯑꯦꯝ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯩ ꯍꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯣꯠ ꯃ꯭ꯌꯨꯖꯤꯛ ꯀꯩꯀꯥ ꯈꯛꯀꯤ ꯅꯠꯇꯕ ꯑꯦꯖꯨꯀꯦꯁꯟ ꯌꯥꯎꯅ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯀꯅꯥꯝꯇꯁꯨ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯅꯥꯝ ꯇꯧꯗ꯭ꯔꯤ ꯃꯤ ꯇꯧꯊꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯈꯛꯅꯗꯤ ꯌꯥꯔꯣꯏ ꯕꯤꯀꯁ ꯁ꯭ꯇꯦꯠꯀꯤ ꯀꯩꯅꯣ ꯑꯃ ꯆꯪꯉꯦ ꯃꯣꯏꯒꯤ ꯑꯌꯥꯕ ꯑꯦꯟ ꯃꯣꯏꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯍꯧꯕꯗꯤ ꯍꯧꯔꯦ ꯄ꯭ꯔꯣꯁꯦꯁ ꯇꯞꯅ ꯇꯞꯅ ꯑꯗꯣ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯆꯪꯉꯦ ꯑꯗꯣ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯗꯤ ꯀꯣꯂꯥꯕꯣꯔꯦꯁꯟ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯕꯤꯀꯁ ꯃꯣꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯗꯒꯤ ꯁꯟꯗꯣꯛꯄ ꯍꯦꯟꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯈꯛ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯔ ꯂꯩꯕ ꯅꯠꯇꯕ ꯑꯩꯗꯤ ꯑꯗꯨꯝ ꯃꯄꯥꯟ ꯆꯠꯈꯣ ꯊꯥꯗꯣꯛꯈꯣ ꯃꯌꯥꯝ ꯇꯝꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯒꯦ ꯑꯗꯨꯅ ꯀꯣꯂꯥꯕꯣꯔꯦꯁꯟ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯑꯦꯟ ꯑꯥꯐꯇꯔ ꯗꯦꯠ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯤ ꯁꯛ ꯈꯪꯉꯦ ꯑꯩꯈꯣꯏ ꯀꯜꯆꯔ ꯈꯪꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯈꯛ ꯇꯧꯔꯒꯗꯤ ꯈꯪꯁꯨ ꯈꯪꯉꯔꯣꯏꯗꯅ ꯑꯗꯨꯅ ꯀꯣꯂꯥꯕꯣꯔꯦꯁꯟ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯑꯗꯨꯒ ꯇꯣꯔ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯆꯍꯤ 5 ꯃꯇꯨꯡꯗ ꯑꯩ ꯇꯣꯔ ꯃꯌꯥꯝ ꯆꯠꯂꯅꯤ ꯑꯗꯨꯒ PhDꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯇꯧꯕ ꯑꯇꯣꯞꯄ ꯍꯧꯔꯛꯑꯅꯤ ꯃꯌꯥꯝꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯐꯖ ꯏꯁꯩ ꯃꯌꯥꯝ ꯑꯃꯁꯨ ꯐꯣꯡꯉꯛꯑꯅꯤ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯈꯪꯗꯦ ꯕꯤꯀꯁ ꯑꯩꯒꯤ ꯑꯦꯝ ꯃꯤꯅ ꯍꯪꯕꯗ ꯑꯥꯏ ꯗꯣꯟ ꯅꯣ ꯕꯤꯀꯁ ꯑꯩ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔ ꯏꯁꯩ ꯁꯛꯀꯅꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯄꯤ ꯀꯥꯟꯗ ꯈꯟꯈꯤꯕꯗꯤ ꯑꯩꯅ ꯈꯟꯈꯤꯕꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯗꯣꯛꯇꯔ ꯑꯃꯨꯛ ꯑꯣꯏꯒꯦ ꯍꯥꯏ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯃꯨꯛ ꯑꯣꯏꯒꯦ ꯍꯥꯏ ꯁꯤꯗꯤ ꯉꯥꯛꯇꯪꯗꯨꯒꯤꯅꯤ ꯋꯥꯈꯜꯅꯦꯕ ꯑꯗꯣ ꯑꯩ ꯄꯤ ꯀꯥꯟꯗ ꯑꯩ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯐꯣꯛ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯅꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯁꯣ ꯑꯩꯒꯤ ꯑꯦꯝꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛꯇꯪ ꯇꯥꯗ꯭ꯔꯤꯕ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅꯀꯣ ꯃꯪꯀꯥꯅ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡꯁꯦ ꯀꯔꯤꯅꯣ ꯍꯤꯟꯖꯥꯡ ꯑꯩ ꯀꯥꯡꯁꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯊꯣꯡꯕꯗꯤ ꯍꯩꯕꯤꯀꯣ ꯍꯩ
ꯍꯩꯌꯦꯕ ꯀꯨꯏꯗ꯭ꯔꯤ ꯀꯥꯏ ꯑꯗꯣ ꯀꯥꯡꯁꯣꯏ ꯄꯥꯝꯃꯤ ꯄꯥꯝꯕꯗꯤ ꯌꯥꯝ ꯂꯩꯗ ꯀꯥꯡꯁꯣꯏꯁꯨ ꯄꯥꯝꯃꯤ ꯑꯩꯗꯤ ꯀꯥꯡꯍꯧ ꯉꯧꯕꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯀꯥꯡꯍꯧꯁꯨ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯕꯗꯤ ꯌꯥꯝ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄꯅꯤꯅ ꯈꯅꯥꯎꯒꯤ ꯑꯗꯣ ꯀꯥꯡꯁꯣꯏ ꯁꯤꯡꯖꯨ ꯁꯤꯗ ꯄꯥꯝꯃꯤꯗ ꯑꯗꯣ ꯃꯪꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯡ-ꯃꯍꯨꯝ ꯇꯤꯝꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯇꯣꯛ ꯁꯣ ꯑꯁꯤꯒꯤꯗꯃꯛ ꯍꯥꯏꯖꯔꯨꯕ ꯀꯥꯟꯗ ꯌꯥꯕꯤꯕꯒꯤꯗꯃꯛ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯄꯤꯛꯄ ꯊꯤꯗꯅ ꯃꯤꯔꯥꯡ-ꯃꯍꯨꯝ ꯇꯤꯝꯗꯒꯤ ꯒꯤꯐ ꯃꯆꯥ ꯑꯃꯇꯪ ꯑꯗꯨꯒ ꯃꯪꯀꯥꯒꯤ ꯇꯨꯡꯒꯤ ꯀꯦꯔꯤꯌꯔꯗꯀꯣ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯁꯛꯁꯦꯁ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯤꯔꯥꯡ-ꯃꯍꯨꯝ ꯇꯤꯝꯗꯒꯤ ꯋꯤꯁ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯏꯖꯒꯦ ꯃꯤꯔꯥꯡ-ꯃꯍꯨꯝꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯌꯥꯝꯕꯤꯔꯣ ꯗꯣꯟꯠ ꯐꯣꯔꯒꯦꯠ ꯇꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯍꯦꯟꯅ ꯃꯌꯥꯝ ꯇꯧꯕꯤꯕ ꯑꯣꯏꯕꯤꯔꯣ ꯊꯦꯡꯛ ꯌꯨ